ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯈꯔ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯁꯥꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯑꯃ ꯊꯧꯗꯥꯏ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯅꯕ ꯂꯝꯕꯤ ꯇꯪꯈꯥꯏ ꯁꯦꯠꯄ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯣ ꯑꯉꯥꯡꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯑꯗꯨꯝ ꯀꯞꯄꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤ ꯈꯪꯗꯕꯅ ꯆꯨꯝꯅꯒꯤ ꯑꯉꯥꯡꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅꯗꯤ ꯍꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯃꯐꯝꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯗꯨꯀꯥꯟꯗꯨ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯈꯔꯗꯣ ꯀꯩꯝ ꯈꯟꯗꯅ ꯍꯔꯥꯎꯅ ꯑꯩꯒꯤꯁꯨ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯦ, ꯅꯪꯒꯤꯅ ꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯪꯅꯗꯨꯅ ꯆꯠꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄꯨꯄꯨ ꯑꯃ ꯂꯩ꯫ ꯃꯍꯥꯛꯁꯦ ꯀꯣꯛ ꯕꯦꯔꯥ ꯈꯔ ꯂꯩ꯫ ꯆꯣꯔꯣꯟ ꯈꯔ ꯂꯣꯟꯗꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯦꯛ ꯆꯠꯄꯅꯤ꯫ ꯑꯍꯟꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯅ "ꯄꯨꯄꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ?" ꯍꯪꯕꯗ ꯑꯍꯟꯗꯣ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯀꯧꯏ, ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯍꯟꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ "ꯆꯠꯂꯁꯦ, ꯑꯉꯥꯎꯕꯅꯤꯅ ꯈꯨꯝꯗ꯭ꯔꯤꯕꯅꯦ, ꯐꯨꯕꯤꯔꯛꯑꯅꯤ, ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯋꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯍꯟꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟꯗꯣ ꯌꯧꯅꯕ ꯆꯦꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯧꯕ ꯄꯣꯠꯁꯤꯡꯗꯨ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯐꯝꯗꯣ ꯌꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯑꯗꯨꯃꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝꯗꯨꯗ ꯍꯨꯏ ꯃꯨꯁꯤꯟ ꯃꯨꯕ, ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ, ꯃꯃꯤꯠꯀꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯗꯨꯅ ꯆꯤꯛꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯍꯨꯏꯗꯨꯅ ꯇꯧꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯏꯅꯦꯍꯦ ꯍꯥꯏꯗꯨꯅ ꯇꯥꯟꯕꯗꯁꯨ ꯍꯨꯏꯗꯣ ꯆꯠꯇ꯭ꯔꯦ, ꯑꯗꯨꯝ ꯊꯠꯆꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯒꯥꯔꯤ ꯑꯃ ꯂꯥꯛꯁꯤꯟꯗꯨꯅ ꯃꯩꯉꯥꯟꯗꯨꯗ ꯍꯨꯏꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯌꯨꯝꯗ ꯌꯧꯔꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯂꯣꯏꯅ ꯇꯝꯃꯦ꯫ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏꯕꯨ ꯃꯩꯒ ꯑꯣꯛꯊꯣꯛꯄꯤ, ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯨ ꯑꯗꯨꯝ ꯁꯣꯟꯊꯕꯤ꯫ ꯑꯗꯨꯒ ꯄꯥꯈꯠꯈꯤꯕꯗꯣ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯃꯤꯁꯨ ꯀꯧꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯣꯡꯃꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯁꯥꯟꯅꯕ ꯆꯠꯂꯦ꯫ ꯃꯇꯝꯗꯣ ꯅꯨꯡꯊꯤꯟꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯐꯝꯗꯨꯗ ꯁꯥꯟꯅꯔꯤꯉꯩ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ, ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯗꯕ ꯑꯃ ꯐꯥꯎꯔꯛꯑꯦ꯫ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄ ꯍꯧꯋꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯦꯛꯄꯟ ꯄꯔꯦꯡꯗꯨꯗ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯑꯩꯅ ꯇꯥꯈꯤ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯎꯆꯦꯛꯂ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯤ ꯃꯆꯥ ꯑꯃ, ꯃꯤꯑꯣꯏ ꯃꯤꯇꯝ ꯁꯨꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯋꯥꯁꯥ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯄꯥꯈꯠꯈꯤꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩ ꯆꯦꯜꯂꯛꯑꯦ꯫ ꯑꯩꯅ ꯆꯦꯜꯂꯛꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯎꯕ ꯈꯣꯡꯕꯥꯟ ꯑꯃꯁꯨ ꯂꯩ꯫ ꯂꯝ ꯌꯦꯟꯅꯕꯒꯤ ꯇꯧꯊꯣꯛꯇꯨꯅ ꯂꯩꯕꯅꯦ꯫ ꯈꯣꯡꯕꯥꯟꯗꯣ ꯃꯇꯧ ꯀꯔꯝꯅ ꯀꯥꯟꯈꯤꯕꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯕꯕꯥꯗ ꯄꯥꯎꯗꯣ ꯇꯝꯕ ꯉꯝꯗꯅ ꯅꯤꯡꯁꯥ ꯇꯛꯀꯗꯧꯒꯤ ꯍꯣꯜꯂꯒ ꯂꯩ꯫ ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯕꯕꯥꯁꯨ ꯈꯔ ꯄꯥꯈꯠꯂꯦ꯫ ꯕꯕꯥꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯏꯁꯥꯗ ꯅꯥꯟꯊꯕꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯄꯥꯈꯠꯄ ꯈꯔ ꯐꯔꯛꯑꯦ꯫ ꯇꯞꯅ ꯍꯟꯊꯔꯛꯑꯒ ꯑꯩꯅ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯕꯕꯥꯗ ꯇꯝꯃꯦ꯫ ꯕꯕꯥꯒ ꯑꯩꯒꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯅ ꯌꯥꯜꯍꯧꯕ ꯋꯥꯁꯥꯗꯣ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯗꯒꯤ ꯕꯕꯥꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯁꯨ ꯈꯔ ꯁꯣꯜꯂꯝꯂꯒ "ꯅꯪꯒꯤꯅ ꯅꯪꯒꯤ, ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩꯅꯁꯦ" ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯇꯣꯟꯕ ꯀꯧꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯦ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯑꯉꯥꯡ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯊꯧ ꯑꯃꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯇꯥꯡ ꯆꯥꯅ
ꯐꯠꯇꯕ ꯂꯥꯏ ꯑꯁꯤ ꯈꯥꯏꯍꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏꯅ ꯃꯥꯏꯕ ꯑꯁꯤꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯦ꯫ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯊꯕꯛꯇꯣ ꯇꯧꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯈꯣꯏ ꯀꯀꯥꯅ ꯇꯣꯝꯕꯤ ꯅꯪ ꯗꯨꯀꯥꯟꯗ ꯑꯝꯇ ꯆꯠꯂꯨ ꯂꯥꯎ, ꯃꯩꯁꯦ ꯃꯝꯃꯦ, ꯀꯦꯔꯣꯁꯤꯟ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯔꯝꯃꯦ꯫ ꯃꯁꯤꯗ ꯑꯩꯅ ꯀꯀꯥ ꯑꯩꯗꯤ ꯀꯤꯖꯩꯌꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯣꯏ ꯍꯥꯏꯕꯗꯣ ꯀꯀꯥꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯀꯥ ꯀꯤꯕꯗꯒꯤ ꯆꯠꯄꯗ ꯇꯥꯔꯝꯃꯦ꯫ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯅ ꯆꯠꯂꯝꯃꯦ꯫ ꯑꯩ ꯑꯗꯨꯃꯛ ꯗꯨꯀꯥꯟꯗ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯃꯄꯨ ꯄꯨꯄꯨꯗꯨꯅ ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯏꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯒ ꯃꯝꯂꯀꯥꯟꯁꯤꯗ ꯅꯈꯣꯏ ꯑꯍꯟꯁꯤꯡꯗꯨ ꯃꯊꯣꯡ ꯆꯥꯗꯦꯗ, ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯊꯥꯔꯛꯏꯁꯤꯕꯣ? ꯑꯣꯏꯕꯤꯃ ꯅꯪꯕꯨ ꯀꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯦ꯫ ꯑꯗꯨꯗ ꯑꯩꯅ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯏꯁꯥꯗ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒ ꯆꯪꯒꯅꯤ ꯈꯟꯅ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯛꯇꯣ ꯆꯪꯒꯅꯤ ꯈꯟꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯃꯐꯝꯗꯨꯗ ꯑꯩ ꯂꯩꯔꯝꯃꯦ꯫ ꯀꯅꯥꯅꯣ ꯑꯝꯇ ꯂꯥꯛꯄꯤꯔꯒ ꯑꯩꯒ ꯆꯪꯃꯤꯟꯅꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯦ꯫ ꯀꯀꯥꯅ ꯀꯨꯏꯃꯜꯂꯤ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ ꯈꯟꯗꯨꯅ ꯑꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯑꯗꯨꯝ ꯆꯪꯕꯗ ꯇꯥꯔꯝꯃꯦ꯫ ꯂꯝꯕꯤꯗꯨꯒꯤ ꯆꯤꯗꯥꯏꯗ ꯅꯂꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦ꯫ ꯃꯗꯨꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯋꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯤ ꯈꯔꯁꯨ ꯑꯣꯛꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯈꯪꯖꯕ ꯄꯨꯄꯨꯍꯣꯏꯅ ꯇꯥꯛꯄꯤꯕ ꯂꯩꯋꯥ ꯈꯔꯗꯣ ꯆꯤꯟꯗ ꯁꯣꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅꯒ ꯀꯤꯅꯒ ꯂꯥꯛꯄꯒ ꯈꯪꯗꯦ, ꯏꯁꯥꯁꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯋꯥꯈꯜꯁꯤꯁꯨ ꯖꯥꯠ-ꯖꯥꯠꯅꯤ ꯈꯜꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ꯫ ꯀꯩꯒꯨꯝꯕ ꯏꯁꯨꯅ ꯌꯥꯝꯅ ꯀꯤꯔꯗꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ꯫ ꯑꯗꯨꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯑꯩꯅ ꯈꯣꯡꯁꯦ ꯑꯃ ꯊꯥꯡꯕꯒ ꯃꯅꯤꯡꯗ ꯃꯤ ꯑꯃꯁꯨ ꯈꯣꯡ ꯑꯃ ꯊꯥꯡꯕꯗꯧꯅ ꯇꯧꯋꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯣꯡꯗꯨꯅ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯋꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗꯣ ꯌꯧꯕꯒ ꯑꯩꯁꯨ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯁꯥꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯨꯕ ꯑꯃ ꯐꯥꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯌꯣꯡꯃꯨ ꯃꯥꯟꯕ ꯑꯃꯨꯕ ꯑꯃ ꯐꯝꯂꯝꯕꯗꯒꯤ ꯑꯩꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯋꯥꯇꯣꯟ ꯌꯧꯅ ꯋꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯄꯥꯈꯠꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯀꯀꯥꯅ ꯄꯨꯁꯤꯟꯕꯤꯕꯅ ꯍꯥꯏ꯫ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯀꯥꯅ ꯄꯨꯁꯤꯜꯂꯛꯄꯅ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯈꯔ ꯐꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ꯫ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯑꯩ ꯂꯨꯍꯣꯡꯉꯦ꯫ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕ ꯐꯪꯉꯦ꯫ ꯃꯇꯝꯁꯦ ꯑꯉꯥꯡ ꯎꯅꯕꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯒꯤ ꯅꯨꯡꯊꯤꯟꯗꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯅꯩ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯃꯇꯝꯗ ꯃꯐꯝꯁꯦ ꯂꯐꯨꯁꯨ ꯌꯥꯝꯅ ꯍꯧꯔꯝꯃꯦ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯨ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯁꯥꯔꯤꯕ ꯃꯐꯝꯁꯦ ꯋꯥꯄꯟ ꯃꯈꯣꯡꯗꯅꯤ꯫ ꯃꯇꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2-3 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ꯫ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯦ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯩ ꯀꯅꯥꯅꯣꯅꯦ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯩꯔꯝꯃꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗ ꯎꯆꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯎꯆꯤꯁꯤꯡꯁꯤꯅ ꯋꯥꯄꯟꯁꯦ ꯂꯣꯏꯔꯕꯅꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯇꯗꯤ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯛꯁꯤ ꯈꯪꯆꯤꯛ ꯆꯤꯛꯑꯦ꯫ ꯏꯁꯥꯁꯦ ꯏꯐꯨꯟ ꯐꯨꯡꯒꯠꯄꯗꯧꯅꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ꯫ ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯗ ꯂꯣꯏꯔꯒ ꯃꯅꯤꯡꯊꯣꯡꯗ ꯆꯪꯂꯛꯑꯦ꯫ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯏꯃꯥ ꯑꯩꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯉꯥꯏꯍꯥꯛꯇ ꯍꯛꯆꯤꯛ ꯂꯥꯡꯈꯤꯒꯦ, ꯍꯨꯃꯥꯡꯁꯦ ꯌꯥꯝꯅ ꯁꯧꯋꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯑꯒ ꯐꯝꯂꯝꯃꯦ꯫ ꯃꯇꯝꯗꯣ ꯑꯩꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯏꯃꯥꯁꯦ ꯃꯇꯝ ꯈꯔ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯅꯦꯝꯄꯣꯛꯅꯁꯨ ꯍꯥꯏꯕꯒꯤ ꯂꯩꯕꯅꯤ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯐꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯤꯉꯩ ꯏꯃꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯐꯝꯂꯗꯤ ꯌꯥꯔꯦ, ꯐꯝꯂꯨꯔꯅꯨ,
ꯅꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯐꯃꯨꯡ ꯆꯪꯅꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯥꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛ ꯏꯪꯊꯔꯦ ꯍꯥꯏꯗꯨꯅ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯌꯧꯁꯤꯟꯕꯗꯒꯤ ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯅ ꯏꯃꯥꯗ "ꯏꯃꯥ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯍꯨꯃꯥꯡꯁꯦ ꯄꯪꯁꯧꯗ ꯁꯧꯏ, ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ" ꯍꯥꯏꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯍꯟ ꯃꯅꯨꯡꯗꯨꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯏꯅ꯫ ꯃꯁꯤꯗ ꯏꯃꯥꯅ ꯍꯥꯏ, "ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯒꯠꯄꯤꯌꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯩꯅ "ꯍꯣꯏ ꯏꯃꯥ, ꯀꯥꯍꯟꯁꯦ ꯑꯝꯇ ꯍꯧꯒꯠꯄꯤꯌꯣ, ꯑꯩ ꯐꯝꯒꯦꯅ" ꯍꯥꯏ꯫ ꯏꯃꯥꯅꯁꯨ "ꯍꯣꯏ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ" ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝ ꯐꯝꯂꯤꯉꯩ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯁꯦ ꯆꯤꯛꯄ ꯅꯥꯕ ꯍꯧꯔꯛꯏ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯆꯤꯛꯇ ꯆꯤꯛꯏ꯫ ꯂꯦꯞꯂꯕꯁꯨ, ꯐꯝꯂꯕꯁꯨ, ꯍꯤꯞꯂꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯆꯤꯛꯏ, ꯀꯩꯅꯣ ꯑꯩꯁꯦ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ, ꯏꯁꯥ ꯄꯨꯝꯕ ꯆꯤꯛꯄ ꯅꯥꯕꯅ ꯂꯣꯏꯔꯦ." ꯏꯃꯥꯅ "ꯅꯁꯥꯗꯣ ꯂꯥꯏꯍꯧ ꯇꯧꯔꯕꯣ? ꯅꯁꯥꯗꯣ ꯃꯄꯥꯟꯗ ꯅꯨꯡꯁꯤꯠ ꯐꯨꯔꯨꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯒ ꯌꯦꯡꯉꯣ, ꯏꯃꯥꯁꯨ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ" ꯍꯥꯏꯔꯝꯂꯒ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯏꯅꯦꯄꯣꯛꯅ ꯕꯖꯥꯔꯗ ꯆꯠꯈꯤ, ꯏꯀꯨꯕꯣꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯈꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯃꯝꯁꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯌꯧꯔꯦ꯫ ꯑꯩꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯆꯥꯛꯇꯣ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯒꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯝꯃꯦ꯫ ꯆꯥꯔꯤꯕ ꯆꯥꯛꯁꯤꯁꯨ ꯂꯦꯞꯂꯒꯅꯤ ꯆꯥꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯛꯁꯦ ꯃꯆꯦ ꯐꯛꯂꯒ ꯇꯥꯔꯛꯄꯗꯧꯅ ꯇꯧꯋꯦ꯫ ꯆꯥꯛꯈꯣꯝ ꯃꯆꯥ ꯑꯅꯤꯗꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ꯫ ꯆꯥꯛꯈꯣꯝ 3 ꯁꯨꯅ ꯍꯨꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯨꯛꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯅ "ꯏꯃꯥ, ꯑꯩ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯥꯛꯁꯦ ꯆꯥꯔꯣꯏ" ꯍꯥꯏꯔꯒ ꯈꯨꯠꯁꯦ ꯄ꯭ꯔꯞ ꯍꯥꯝꯗꯣꯛꯑꯦ꯫ ꯑꯗꯨꯒ ꯉꯝꯗ ꯐꯃꯨꯡꯗ ꯆꯪꯉꯦ꯫ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯀꯣꯛꯁꯦ ꯃꯁꯨꯡ 4 ꯊꯣꯛꯅ ꯈꯥꯏꯕꯗꯧꯅ ꯇꯧꯋꯦ꯫ ꯆꯤꯟꯗ ꯀꯩꯅꯣ ꯌꯥꯝꯅꯁꯨ ꯂꯣꯜꯂꯦ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯏ, ꯑꯗꯨꯕꯨ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ "ꯏꯃꯥ, ꯑꯩ ꯀꯣꯛꯁꯦ ꯐꯤ ꯑꯃꯅ ꯑꯝꯇ ꯌꯣꯝꯁꯤꯟꯕꯤꯌꯣ, ꯑꯩꯒꯤ ꯀꯣꯛꯁꯦ ꯃꯁꯨꯡ 4 ꯊꯣꯛꯅ ꯀꯥꯏꯔꯦ, ꯇꯠꯈ꯭ꯔꯅꯤ ꯏꯃꯥ" ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩ ꯐꯃꯨꯡꯗ ꯆꯪꯉꯒ ꯆꯦꯞꯂꯒ ꯍꯤꯞꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯣꯜꯂꯒ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯥꯡꯉꯕꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥ, ꯏꯅꯦꯝꯄꯣꯛ, ꯏꯀꯨꯕꯣꯛ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯈꯠꯅꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯍꯥꯏ꯫ ꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯁꯣꯜꯂꯦꯅ ꯍꯥꯏ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯅꯁꯟꯗꯧꯒꯤ ꯇꯧꯋꯦꯅꯁꯨ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯄꯥꯈꯠꯅꯗꯅ ꯑꯉꯥꯡ ꯃꯆꯥꯁꯦ ꯃꯣꯏꯅ ꯂꯧꯊꯣꯛꯑꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯁꯦ ꯅꯥꯔꯒ ꯂꯩ ꯍꯥꯏ꯫ ꯑꯃꯥꯏꯕ ꯀꯌꯥ ꯊꯤꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯍꯥꯏ ꯇꯧꯔꯒ ꯂꯩꯔꯖꯥꯠꯅꯤ꯫ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩ, ꯃꯥꯅꯗꯤ ꯑꯩꯁꯦ ꯁꯥꯔꯩ ꯍꯧꯕꯅꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯑꯩꯁꯦ ꯏꯁꯥ ꯄꯨꯝꯕ ꯊꯦꯛꯇꯣꯛꯂꯒ ꯀꯥꯎꯕ ꯊꯤꯟꯕ, ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯣꯡꯁꯤꯜꯂꯒ ꯆꯤꯛꯇꯧꯒꯤ ꯐꯣꯏꯗꯧꯒꯤ ꯇꯧꯔꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯂꯩꯇꯣꯟꯁꯦ ꯌꯥꯅ ꯆꯤꯛꯁꯤꯟꯕ ꯃꯇꯝꯗ ꯏꯁꯨ ꯐꯅꯌꯥꯝ ꯊꯣꯛꯑꯕꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯌꯥꯝꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯌꯥꯅꯨꯡꯗ ꯐꯤꯔꯦꯟ ꯅꯝꯂꯒ ꯊꯝꯂꯦ ꯍꯥꯏ꯫ ꯑꯃꯨꯛ ꯈꯔ ꯐꯔꯒꯅ ꯂꯧꯊꯣꯛꯄꯤꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯐꯅ ꯀꯨꯏꯅ ꯂꯥꯛꯅ ꯐꯅ ꯉꯝꯗꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯃꯥꯏꯕ ꯑꯃꯈꯛꯅ ꯃꯥꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯀꯧꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏ, "ꯑꯦ, ꯁꯤꯗꯤ ꯀꯩꯅꯣ? ꯅꯣꯏ ꯅꯍꯥꯟꯈꯩ ꯀꯩꯗꯧ ꯂꯩꯒꯦ? ꯃꯁꯥ ꯄꯨꯝꯕ ꯊꯨꯗꯦꯛ ꯌꯩꯊꯦꯛꯂꯦ, ꯍꯌꯦꯡ ꯃꯁꯥꯁꯦ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯔꯣꯏꯅꯦ ꯅꯣꯏꯕꯣ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯎ ꯁꯣꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦꯅ ꯍꯥꯏ, "ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯤꯌꯥꯏ ꯈꯔ ꯆꯦꯜꯂꯤ, ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯗꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯁꯣꯟꯊꯔꯕ ꯑꯁꯤꯗ ꯇꯥꯏꯅꯕꯅꯤ, ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯁꯥꯗꯒꯤ ꯏ ꯈꯔꯁꯨ ꯇꯥꯈ꯭ꯔꯦ, ꯑꯗꯨꯗ ꯑꯣꯟꯅꯈꯤꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯔꯨꯕꯗꯣ ꯆꯥꯛꯈꯣꯝ 3 ꯁꯨꯅ ꯆꯥꯔꯕꯗꯤ ꯃꯍꯥꯛꯁꯦ ꯈꯨꯗꯣꯡꯊꯤꯕꯗꯨ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ"
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕꯗ ꯇꯣꯛꯈꯤꯕꯗꯨ ꯃꯗꯨꯅ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯄꯣꯠꯆꯪ ꯆꯩꯖꯪ ꯈꯔ ꯊꯥꯗꯣꯛꯂꯒ ꯑꯗꯨꯝ ꯌꯥꯅꯤꯗ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯔꯝꯃꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕꯗꯤ ꯍꯥꯃꯦꯡ ꯑꯃꯨꯕꯤ ꯑꯃꯨ ꯑꯃ ꯄꯤꯌꯨ, ꯃꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ, ꯂꯥꯏꯁꯤꯅ ꯍꯥꯏꯕꯅꯤ, ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯟꯕ ꯌꯥꯔꯣꯏꯗ꯭ꯔꯅ ꯍꯪꯕ ꯃꯇꯝꯗ ꯉꯥꯏꯈꯣ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯌꯦꯟ ꯑꯃꯨꯕꯤ ꯑꯣꯏꯅ ꯄꯤꯔꯁꯦꯅ ꯍꯥꯏ꯫ ꯂꯐꯣꯏ ꯆꯪꯊꯣꯛꯄ ꯂꯐꯥ ꯑꯃ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯧꯁꯦ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯊꯧꯁꯦ ꯇꯧꯔꯝꯕ ꯊꯣꯛꯑꯕꯗꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯥꯏꯗꯣꯛꯄꯤꯔꯅꯤ, ꯂꯥꯏꯁꯤꯁꯨ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤꯅꯤ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯕ ꯊꯤꯗꯨꯅ ꯃꯉꯣꯟꯗ ꯇꯥꯏꯅꯈꯤꯕꯅꯤ, ꯀꯩꯝ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯣ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯦꯅ ꯍꯥꯏ꯫ ꯊꯧꯗꯣ ꯇꯧꯕ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯒꯤ ꯂꯩꯇꯣꯟꯁꯨ ꯇꯪꯈꯥꯏ ꯑꯃꯅꯤ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒꯤꯅꯦ ꯍꯥꯏ꯫ ꯑꯗꯨꯗ ꯇꯠꯈꯤꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯞꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗꯨꯁꯨ ꯀꯅꯥꯒꯤꯅꯣ, ꯅꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯃꯥꯗꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯪꯂꯝꯃꯦꯅ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡꯗꯨꯁꯨ ꯁꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥꯅꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯉꯥꯡꯁꯦ ꯌꯨꯝꯌꯥꯏꯗ ꯇꯥꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯀꯣꯟꯅ ꯊꯪꯗ ꯒ꯭ꯌꯥꯟ ꯄꯨꯔꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯁꯥꯁꯦ ꯈꯔꯁꯨ ꯐꯥꯔꯦ, ꯅꯨꯃꯤꯠꯁꯨ ꯐꯅꯌꯥꯝ ꯁꯨꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯅ ꯏꯟꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄꯥꯠꯇ ꯏꯟꯆꯤꯡꯕ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯉꯥꯗꯣ ꯊꯣꯏꯅ ꯂꯛꯇꯦ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯒꯤ ꯉꯥꯁꯦ ꯈꯔ ꯂꯛꯄ ꯍꯧꯋꯦ꯫ ꯑꯗꯨꯒ ꯈꯣꯡꯕꯥꯟꯒꯤ ꯇꯤꯡꯈꯥꯛ ꯑꯃꯨꯕꯤ ꯃꯇꯨꯒ ꯌꯥꯝ ꯆꯣꯝꯕꯤꯗꯣ ꯑꯩꯉꯣꯟꯗ ꯀꯥꯈꯠꯂꯛꯑꯦ꯫ ꯑꯩꯅ ꯃꯗꯣ ꯀꯟꯊꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯔꯒ ꯑꯩꯒꯤ ꯐꯤꯁꯤꯗ ꯌꯥꯎꯔꯝꯃꯦ꯫ ꯑꯩꯅ ꯍꯥꯀꯠꯆꯩꯅ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯤꯡꯈꯥꯛ ꯑꯃꯨꯕꯤꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯗꯣ ꯑꯩꯅ ꯀꯟꯊꯔꯒ ꯈꯣꯡꯄꯥꯛꯁꯤꯅ ꯅꯩꯈꯥꯏꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯁꯤꯡꯗꯁꯨ ꯑꯩꯅ ꯂꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯐꯤꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯈꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯛꯄ ꯉꯥꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ꯫ ꯁꯤꯜꯚꯔ ꯀꯥꯞ 2-3 ꯏꯟ ꯁꯣꯟꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯛꯑꯦ꯫ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯨꯅ ꯑꯩ ꯌꯨꯝꯗ ꯀꯥꯒꯦ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯏꯁꯤꯡꯗꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯧꯅ ꯇꯧꯋꯦ꯫ ꯑꯇꯩ ꯃꯐꯝꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯪꯉꯦ, ꯀꯩꯅꯣ ꯑꯩꯒꯤ ꯃꯐꯝꯁꯤꯗꯤ ꯏꯁꯤꯡꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯤꯕꯣ? ꯑꯩꯗꯤ ꯀꯗꯥꯏꯗ ꯂꯦꯞꯂꯒ ꯁꯣꯟꯅꯤ? ꯑꯩ ꯃꯊꯛ ꯀꯥꯈꯠꯂꯦ꯫ ꯃꯐꯝ ꯑꯃ ꯁꯦꯝꯂꯒ ꯑꯃꯨꯛ ꯏꯟꯗꯣ ꯆꯤꯡꯉꯦ꯫ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯦ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯑꯩꯅ ꯈꯜꯂꯦ, ꯑꯩꯁꯦ ꯉꯁꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯥꯠꯇꯣ ꯏꯀꯣꯞ ꯅꯤꯡꯊꯧꯅ ꯀꯣꯟꯕ ꯃꯐꯝ ꯑꯣꯏꯈꯤꯕꯅ ꯍꯦꯛꯇꯃꯛ ꯃꯤꯑꯣꯏꯕꯗ ꯇꯥꯏꯅꯗꯦ꯫ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯎꯟ ꯄꯤꯔꯒ ꯃꯤꯗꯣ ꯀꯥꯈꯤꯅꯕ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯦ ꯈꯪꯂ ꯐꯥꯎꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛꯇꯨꯃꯗꯤ ꯂꯥꯏꯌꯦꯡꯕ ꯉꯝꯗꯦ, ꯑꯗꯨꯝ ꯂꯥꯏꯑꯣꯟꯅꯔꯒ ꯁꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯂꯤꯕꯁꯤꯅ ꯑꯩꯒꯤ ꯄꯨꯄꯨꯅ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯏꯀꯣꯞ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤ꯫ ꯃꯁꯤꯅ ꯑꯩꯅ ꯈꯪꯕꯅꯤ꯫ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯃꯍꯥꯛ ꯂꯩꯔꯦ ꯂꯥꯛꯂꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯠ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ, ꯑꯩꯒꯤ ꯅꯥꯛꯇ ꯅꯍꯥꯛ ꯂꯩꯔꯦ, ꯅꯍꯥꯛ ꯂꯥꯛꯂꯦ ꯈꯪꯂꯨꯗꯕꯅ ꯄꯟꯊꯔꯨꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯅꯈꯣꯏꯁꯨ ꯂꯩꯕꯤꯍꯧꯔꯣ꯫ ꯅꯆꯥꯅꯁꯨꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ꯫ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗꯕꯅ ꯅꯪꯒꯤꯅ ꯅꯪꯒꯤ, ꯑꯩꯒꯤꯅ ꯑꯩꯒꯤ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯀꯥꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯦꯃꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯏꯟꯗꯣ ꯆꯤꯡꯗꯨꯅ ꯂꯩꯍꯧꯋꯦ꯫ ꯑꯩꯅ ꯏꯆꯦ ꯑꯩ ꯀꯥꯔꯒꯦ, ꯅꯈꯣꯏꯗꯤ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯍꯣꯏ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯆꯤꯡꯉꯛꯈꯤꯒꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯦꯀꯣ ꯏꯆꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯂꯥꯛꯂꯦ꯫ ꯌꯨꯝꯗ ꯑꯩꯅ ꯀꯥꯔꯛꯂꯒ ꯉꯥꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯐꯥꯈꯤꯕ ꯌꯥꯝꯂꯕ ꯉꯥꯁꯤꯡꯗꯣ
khara khakta ngaraga lerame aina o onthokpanida haiduna aina igi purabada aina thengnakhibasingdo loina tamjai bahanasu yamna sawe nangna soramlabadi kamdongni haina adubu lekhagi bunga amada hakthengna thengnakhibizani masenupaga magase langkaiba lakpajani maduda masenupaga magase yamna lapnani leiribase adubu manadi isen nangi kholo aina parisi bahangwada masenupaduna nati ibai agi khuti sida lei haraga janglapa matamda aina parise kaino yamna sawe kaino sibo haina thangalapa matamda poto oraga leramena hai masidagi mahaksu muhimda karaklaga masa nungaite haiduna hiftarame adubu laido thengnakhrabanina nongma nomagi somsomjilaktuna mahakdo laima ngamdana aduma laikhidre asigumba thorusu laikhre matam khragi tungda aishu nongma akhoi mausinga labuktagi sandikumba chatle matamada santi sai haraga chak thonglame aduna iso makhoi matung induna chapa matamda labuk mayadagi sanagi khudoma ainu khulame sanjoi khara masu yawe aina fizida kisilaga mado aina puraklame aina puksamlobadagi aina mado haidokle inem iku ipurabada adobo taibong apuna sambiduna bibirapo hiyaido makhoina sensili laite haiduna kaithokpirame miyobagi punsida taibong apunabu thaujalabadi nungai taibong apuna nungai haiduna tamlamabadi hiyaisa ahumla pibi haiduna ansingna hai matamse aina gi inkhonda kobi se phanayam thai kobi ama mayhaidi yamna fajaraba marai maraga taraga mapan salaga pambi ama ka horame ningtham thagi lesimara aduda aina changsilaga pambi do phuklaga agi inafiduna yamsilaga porae aduga ine boktuda ima siyeng haiduna aina pirame matam aduda ine pon hai is sidi matam oibagi mapan sarine haiduna kanghalaga adum mahambi khre lighting ka mafamda hiyaisu adum lai haidune asumna ahumlok subo oina chuja pambe ama khakta mapando amto udriba mongda salaga larame aduba aina mado tumina puraklaga lona thamjarame masitega aina amaiba singda yengloba matamda nangna leriba nifamase hiyai shele landaba drama kaidaba mida mado phangani na hai aina mado lona upuda thamane masidagi taibong mapuna sambiba haigedra ipurabana taruba khudima loina mai paklame masigi matung sentungsu marayamna karame awat pahabado amata leramdre habiyai nomade inimduna upudo hangloba matamda madu thengnarure aduga mana putholaga sibu kaidonaba thamlino kangkhunda mapan saba sujaksibo onoise onthokpani da haiduna mado mai thado pirame masidagi mahusagum awat patana pikthana thalame masigi matung ine bokse masangam latre yengloba matamda lephauda aibisu phautlame aidi yengbodo chalamde amaibaduna asuna harapa jatni ibema nangni nungai haina tamlakhi adubu nangna napuksendo pangonbagi phatabagi hagedra nangi imungda hiramukta yamna pirakli adubu nangna pudamakto loina mangkhre maisu loina thadokkhre nangdi wana lelu tamkhre nangi namono pido luna sana tobiyo mahapu nungsina loina biyo haiduna inepokta asita maharapa jane asumna thajadaba angapa kyama agi punsida thengnakhe wari asi miyamdi leijai angapa kyama adubo mathang asida losinjarage miyamna thajabidaba habado madumadi miyamgi wakhanni aina miyamda lijariba punama asidi ai isada thengnakhiba kharadu miyamda khanganibagi aina hapsabani soikeblan kiba pumba ngakpigani matang asida wari asi miyamda tahanjaba loijare wari asibu pathokshapa matamda soikeblan kiba yarbasu miyamna ngakpiyo arobada miyam punabu ikoknona khurumjari